Kukijo Council ng condemn tawrakli. Ngarang ayuk pung mga ka minit nimpu amadi ayuk ki pung nipalom tabada Churachampur district ki Saitol area ka nakna na layba. Gamno 5 village ta masakangdaba Singna bom ani Pokhaibada Miyoi ke asok apan nangan kiwa tawong Kukijo Council na condemn tawrakli. Kukijo Council thadorakpa cherol amada asigumba daitaritaba hingsagi thong satharakpa asina peace public safety amadi communal harmony da town akaiba fihale. Ngarangi thawdok thokkiba mafam adu India lengang na misam miyamgi punsi ngak sena pandamda thamkiba buffer zone area manaka thokkibani. KZC gi makaidagiri matam pumbada buffer zone ikai khumnagadabani haiba wafam amuk hanna thamle buffer zone bu ikai khumnadaba haibasi security force na lamdam asida ingtappa hanjilakna ba lokhalakliba thawrang thawoidabani masina micham miyamgi marakta thajanadaba amadi akiba pokhangani haina phongdorakli. Zero lasina makataraduna Christmas, New Year amadi festive season matam masida asigumba hingsagi thawang satharakpa asi laibakti bani condemn tawfam to e maram masina mari laina ba authority na ngarangi bom pokhai hanbagi thawdok adugi matangda michang mikai naidana tigatuna buffer zone area lansilaktuna changlakpa Miyoi sing atuba matamda masak khangdokadabani security force na su ngak senbagi thabak hena akan balakhot kadabani haina su Kukijo Council gi sirol asina phongdorakli. Lupa la kayagi malchang ud on kray tha asigi ani amasung ahung gilona ba ahing nongyai matung pungam gameni kuntra rom tarakpa du waida Thobal district ki wangjing texam lekai de leiba texam ragu sahi kuntra manga apokpa lairen machagi mamang sangoi ama electric short circuit thokpagi mai chakpadagi sangoi da thamba yenaw macha chahum yauna puna lupa lak 3 longi mamal oikadaba malchang sing ud on kray ahingi oiba matam miyam ayamba tumna hipna kiba matam oibana mai chakpa du thengna khanglaki mai chakle haiba hek khangbaga Thobal fire service ki kangbuda paupiki leikai gi miyamna mai kanbagi thabak chatharingai da fire service ki kangbusu yoksilaktu na mai kanbagi thabak tamateng pangki adubu mai kanbagi matam thengthakibana sangoi da thamba ayamba malchang sing maina chakibani mai chakraba malchang sing gi manung da yenaw macha chahum fijang set ani carpet sofa table Pau yen machinjak generator ani pirona chingba maina tumna chakre hairi mai kanbagi thabakta Thobal PS amasung wangjing outpost police personnel sing su sarugya ki hairi Kumbi Kendragi nganu konda leiba mi leinadraba yum ama Kuki terrorist singna bom pokhai handuna thugai kre bom na thugai kraba yumgi phibam miyam na yengsilingai da bom amasu pokhai halakpadagi Miyoi ani sokpadagi hospital da laikatnari English ngani kulhumdoi gi me ahumdagi hauna Manipur da thokliba irang asina maram oiduna masagi mayumda leiba ngamdaduna mayum thadokuna chakhraba Kumbi SC gi Phawak South police station gi manung chana leiba Saiton nganu kol gram panchayat ki ward number 8 ki manung da leiba yum amada Kuki terrorist singna fit tawgura thamlamba IED bomb ngasi ayu pung manga ka minit nimpu manga rom taba matamda pokhai handuna yum adu thugai kre mari leinadraba yum asinganu kon ward number 8 ta leiba salam Mani Singh chahi kumputara gi yumni hari lekai gi Miyoi Singh na phungdoropagi matung inadi ngasi ayu pung 3 tadringai da bom pokhaibagi makhol ama taki masigi matung da pung taru kameni kuntra rom taba matamda su bom ama pokhaibagi makhol taki adubu bom pokhaibadu ga mari lerena manak nakpada leiba central security force singna combring operation sing bo chatharam godra haina khunja singna thokuna yenglaba matamdadi karigumba thabak amata pakhalamba thenakide maduda khunja singna penda phungdorake central security force ke makedagi su combring operation hekta chathaba yade mathak thongbagi order fangde haina phungdoke maduna khunja singa mungna bakhara thoki jerek asida miyamna bom pokhai pamadu da changsindu yengluraga mafam adudagi phit kunlom tholakpada khangauduna bom amasu pokhairakuna Miyoi ani soke lorena Miyoi mari manga romsu mafam aduda irap lapna daba mafamdagi chenkiba miyamna uki bomna panuna soklaba Miyoi ani adudi Soibam Chanatomba Singh chahi yankani thoi apokpa lekhidraba S Angobi Singh leifam Saiton Mayai lekai amadi Nongtombam Indubala Devi chahi kuntra taret mapuroibagi ming lekhidraba N Biswajit Singh gawi leifam Saiton Sayai Kol maning lekai dagini bom kapsilakpa aduda bom machetna panbadegi Soibam Chanatombi yet thangba faigalda bom machetna panduna soke aduga Nongtombam Indubala Devi gina oi thangba khubom da bom machetna panduna soke haire thawdok asigi Pau Phangpadagi Thawdok Thokpamda Bisupur district ki
SP na lusingba police team amadi Kombi Kendragi MLA S Premchanam Singh Basu mafam aduda thomjillaki loinana bomna thugaikraba mi leinadraba yunggi phibam hakthengana yengsinki asokpa miyoi ani adu khudakta layangnabagi Kwakta Primary Health Center da pukhatuna laikatnaki matungda Bisnupur District Hospital da pukhalaba matungda Jenims Hospital da refer tawduna hojik layangbagi thabak chathari hairi paosingna hai bom Pokhaibagi thagdogadu khoisaunaraba akoibada leiriba khunja nupi angangsing yauna penda phongdoki anakpa mafamda miyambu ngak senabagi damakta leiriba Central Forcing leina matau karamna Kuki terrorist singna bom plant tawguna mathang Pokhai halaktuna yum thugaiba amadi miyoi ani asokapa nanghalibano pumnama asi security force na section dabadagi thokpani haiba pendabagi kholau kyasu laukhi khoisaunaraba miyam horaktuna hayai kondagi nganu kon fauna famda khuga turen mathakta sariba thonggi awangtangba saruki maning mamangda sariba security bunker sing adusu miyam changuna thugaibagi thabak sathaki miyamna phongdorakhibada Central Forcing na miyam ngak senabagi damakta bunker sarda thambani adubu makhoi leina Kuki terrorist singna misam prajada nongmai kapsilakuna asok apan nanghalaliba asina makhoi leibagi kanadre haiduna bunker sing adu miyam changuna thugaibagi thabak sathakibani haina phongdokhi Miyamgi irang laksinanaba mafam aduda ahenba security force sing changsilakpaga loinana jingnaba mafam kharada thiba humbagi thabak sathaki thagdok thokpamda lakiba Kombi Kendragi MLA na paumisingda phongdokhibada lamdam asigi miyamna irang pamde adubu ngasigi thawong asidi santi thugainaba lamhen to hen ba miyoi kharana satharakpa thawong oigani mafam asigi praja singya apambagi matung inna CRPF na leiriba mafam sing hongdok hongjin tawnaba amadi ahenba security force sing thamnaba tharang lakholagan haiba wafam phongdokhe tungda forensic expert ki kangbu sing lakuna thogdok thokpamda tijinbagi thabak sathaki adubu Central Force na micham miyam de mafam aduda changhandana thatlaga thamki thawong adubu maikei adogi khunja singna pendaba wafam kyasu phongdokhe Greater Noida da South Korean ama Manipur dagi nupi amana thangna thinduna hatkre Ngarang numidang New Delhi gi Greater Noida da South Korea gi nupa ama Manipur dagi nupi amana thangna thinduna hatkre thodog da January ba nupi adu police na fagatkre Laikhidraba South Korean aduna mahaki aroiba mathau mangam gi damakta maramdamda pukhina ba New Delhi da leiriba South Korean Embassy da paupiduna khangankre hairi laibakti ba thodog da Laikhidraba South Korean adu gi mamingna Dak Ziyu kawi maming leiraba mobile phone company amada branch manager ama oina lebani mahakpu thanga thinduna harkiba nupi adugi mamingna Lungjiana Panmai kawi Manipur gi Senapati district ki Thangal village dagini makhoi ani chahi ani gi mamangdagi launa leinaduna leirakhibani adubu ayama matamda Dakji yuna yu thaklaga leibana ngahak laitana khana chainabagi thagdok kya thoki hairi police ki pauna hairibana ngarang numidang su Dakji yuna yu thaklaga nupi asiga khana chainabagi thagdok thoki loinana akanba moongda marai yenarakpadagi nupi asina mahaki mapuroiba asibu thanga thinkibani makhatana soklaba mapuroiba asibu nupi asina laikatnanabagi damakta GIMS hospital da pukatuna honaki adubu lambida laikatnaba ngamdana leikidabani jenariba nupi asisu masagi maral jajaki haina police ki pauna hairi Myanmar gi military lengakna jail da leirambasing thadokre Myanmar na Britain lebak tagi maning tamlakhibagi chahi Humputra ni pansubagi thoranga mari lenena lebak asigi military junta gi lengakna jail da faniduna thamlamba Miyoi lising taruka samarom ngakpi bagal loina thadokre report asigi matungina military junta na jail gi thadokraba Miyoi sing adu military junta lenga ki mayokta leiba jail da leiriba Miyoi sing adura haibadi chapchana khangba ngamdri military junta gi thong asi afaba sanabagi chatharakpa thong amba soija oirangani haina panari hairi military junta na fajinduna jail da thamlakpa foreign macha yangkhai thoi rom su thadokna ba thorangkre Myanmar gi puwari hangatna yenglubada lebak asigi maru oiba numit sing da jail da leiba Miyoi sing thadokpagi chatnabi asi adumak chathatuna laki jail da gi thadorokpa asi Aung San Suu Kyi di yawbagi paw leite hairi Donald Trump na Venezuela da chathakiba attack masagi mapangan unnabani America bu yaifana banate Harris United States of America ki President Donald Trump ki instruction makha da lebak adugi special paramilitary force singna Venezuela da air strike kathaduna President Nicolas Maduro amadi mahaki loinabi fakibagi thong adu Donald Trump na mahaki mapangan region asita leiriba country singi mamangda unnabagi atamdana chathakiba thong amani America bu yaifana ba masung hena mapangan kanana chathakiba attack amana haina United States of America gi hanigi Vice President Kamala Harris na Donald Trump ki mathakta Yaningdba phongdokre wafam asi
tha asigi ahumgi numidangda United States of America ki maikaidagi Venezuela da akanba maongda air strike amadi bombing chathaduna Venezuela gi president amadi mahaki loina bifakibagi thokdok thokraba matung America gi hanagi vice president Kamala Harris na mahaki official microblogging site X da Donald Trump pu Yaningdba phongdokhibani Kamala Harris na thadorakpa warol aduda Venezuela gi president Maduro asi tamthiba dictator ama oirabasu lebak adugi mathaka Donald Trump na chathakhiba lalong asi aina yadaba lalong amani cinema drama kayada regime sense taunanaba natragana thau production unit sing khudum chanabagidamakta lan tawkuna khudum chalabasu aroibada awabana poloi oikhiba kaya miyamna unaribani Donald Trump na chathakhiba aranba thawong asigi chaitheng America da leiriba miyamna soidna mayoknagani haina su phongdokhe mahakna makha taraduna hai Donald Trump na Venezuela da chathakhiba thawong asi drug natragana democracy ga mari leinaba thawong amanate sumnatagi thau amadi yumthangnariba lebaksingda Donald Trump na mahaki mapangan unabagi pandamda akhanana thausil lokhatuna chathakhiba thawrang amani Donald Trump na drug trafficking gi matangda lumna lauram labadi conviction phanglaba drug trafficker shingbu lemna tharam loi amadi Venezuela gi aina yaba opposition gi makaida leptuna president Maduro na chathakhiba crime sing thingada mahonarangwadabani America gi masing yamlaba lanmi singbu awafamda thajinduna yamlaba senpham kaya arembada sading tawguna region asida mahaki mapangan unana bahonari mahaki thawrang asina America gi miyangi mafamda karigumba makhal amatagi tongzaba amata leite haina mahakna makha tarakhi Assam amasung awang nongpoki state da Richter scale 5.1 yauna ngasi yuhar hakre Assam amasung awang nongpoki state da ngasi Richter scale 5.1 yauna yuhar hakre yuhar hafa duna Assam amasung Meghalaya district ke mafam kya da lebak neke NCS na hai yuhar haba adu ngasi yupung mariga minute 33 ta thokibani yuhar haba adu gi epicenter na Assam gi Morigaon district ne madugi arubana lainungda kilometer yankai oike haire Yuhar habaduna maram ojuna Guwahati da miyam mipaiduna yumdagi chanthoknarakhi lanthum mangtakpa amadi misimina thokpagi pawdi leitre yuhar habaduna paraka yumlon naba lebak sing haibadi Bhutan Nepal amadi Bangladesh da su yauki haire Nicolas Maduro tamthiraba Miyoi singkhakta thamba jail da thamlaba yana lei America na fadna pukraba Venezuela gi president Nicolas Maduro khwaidagi tamthiraba Miyoi singkhakta thamba jail da thamlaba yai haina expert sing na phongdrakli CNN gi report ke matung inade New York City gi Metropolitan Detention Center MDC da thamlagani MDC hyriba center asi yamna motpaki ba fanglaba jail amani jail asi America gi khwaidagi mingchatiba mafam amani 1990 gi matamda jail asi da singer R. Kelly Martin Shelley Jeffrey Epstein gi naknaba Ghislaine Maxwell sina chingba Miyoi sing thamkiba su laikre haina su report asina makhatari